everyone, tadong nga sise, koi kayo no tawag ni. Yen hatlaga yen chado ni do. Aman yen chado ba man yen hatoi ba. Ang nasi yen chado taw ne ba do MU to sum chat ke taw ba do gi marak se MU da haidu ge taw ne ga Vidya Lakshmi ga nang se min na nami ge ga ge han ma na Vidya Lakshmi ko ba ne do ga si sina. Athoi bi. Mana thoi bi ga khoi mama ga na yen do phara ga ha thorani ai ga Vidya Lakshmi ga na MU chatlani. Ado ngasi gi video si da ne kamai taw do na hara ka na noina bra gi matang da nam saur comment ga phira ko da do comment to nokning ba comment yan do pa tho ga comment nam do han ba budi yaw ne do su mayam han la di khang de comment pa se ba horen hai di noina hairak pa mayam do pa to ke su kai de na thoi bia kai su kai de pa do ne tin nang do ne do ga ado ne do hana ke no taw rage kari MU da chathora ge do video di na maroi oga yen pha pa khot pa do mayam do hai pe tora ge ana na phadoi no mama na phadoi ne aina mo pha no kani moi ju phawa hai jam ti bani he ai marum ko khre ngasi u cha ne yen do marum ko ga ne dum sa thok pa ti sa thoi ai se nangam de adu yen mayam ne do si de cha roi adu ga makha ge si ge yen je si ne cha do se hi ngasi de cha thoni na khoi yen ji da amana nu paro amana nu pina ai as masa su phari ye nuti gi marum ko in se ma tham de cha roi sira ha thambiro thambira roi se nuti gi marum ko ga nuti gi cha adu ne mo na kai na to de ro ngani si je sunu gu ma pija da ba sundo mayam kai no tai ba sunu pija ga pha ga dra ba ngo marum se baba na ye lo roi se amu mi pa se dale hai ma sa ba di hai ro ngo na ka kan ye marum nuti si kan na lo si hana singwa ai sẽ chụp yam cha de ni na la ni ha che ka mai taw do no ma bo lum ne he pai ro the chicken ma phai yaw we mà phải được câu đó cần phải comment ba roi sa kan sa tu sira chala hai ka be ti da mo ta to ge ja ni je ngasi ki comment da mayam se khana ge taw bu sida khoi mama se ke ko lu ba pura ka la ma ne ko do ma po mà du cái nó biết ra cái tao sẽ đến giờ quên nào mà bạn rất là bao nhiêu sáng đi ngủ lấy tiền nào có hay là gì lấy giờ ăn là mình lấy hết là mèo cái là cô số không được gì nó bao giờ phải đi mua gì thì lấy ko like to me am tam de do khara zai bane class 10 gi da adu kai adu mai comment break sing ja alam bana hai de like la shugo khai ri ja tam ja da ba ma pu bai bai ra mi video ge si da de ngai le ki sang go do adu mo oi de ne ba Anwar mai bam hai si jina ma hai se girls to pu social media da pu thorak pu si yam haina de nang di ikai baga amata khanglam dramali mangonda hai di mangonda gyan ta ngai gi ngang di ba mi khoi do khoi nai jam malingan di kwa yeng no du di tu mina lai salo ya do nang na kamina mu tori tu mi yam pa ma le tum na tro adu si mo dai chu pa re hai di mi khai na mo comment reply pi ri sex ruki da su phajana hai re mas machi du khum mi khang ba thabak lei adai ma dem lai sham nu pa sin lei re nu pa mo ja ra yam dem ja da ba ha do oi do ne ma se adagi dai na oina mo shu dum phajana comment pi re ko hai achievement du du kai no admi mo da khana ba bra ta nang ge du pa la ngang du so adu mai hai mi nu pa mem do mo ko lam du nu pi mo nu ngai pi mo nu ngai bi de se bra gi wari khawra ba de la gu du ya dro adu wer di yeng su nu ngai da ba u ba yam phak ja ba ma le am bo u ja ji ba ma na tu de yong jo Vậy hay là mà mình muốn xem video sẽ phải direct cái máy nó út tôi cái bên này mình không dễ là không có mi đi không có mi đi gì mà nó nông thôn bắc thôn thầm bầu na hai cái nó bra cái video đi xem là cái nó pa na hasu mayam yeng ni sigumba video sẽ đi xem là cái nó yaning de hai noi bra gi video ne khanga ga ri changa ga yeng no noi na haina dra ga di yam yaning dra ga di yeng no noi makha la list yam le ne adu ne content de su pali ni de gi thumbnail de su lo ut ni ne yaning dra di yaning de thawai ki changa ga mu yeng bi re mi video praba loi tong bam se praba hai nu pa nu pi lo su khang dre ma hai se kai nu be ma nang bu ngaur bu lai ka sumari sui ngaur bo mathang di manung gi khongrau utlu pakni hamra ngaur bo su hai manung gi khong bu ka la na ge noi bu chak ka ta ba no ut ka da ba nên không phải anh đã hay gì vậy
ꯀꯩꯅꯣ ꯐꯥꯎꯅꯤꯡꯉꯦ ꯍꯥꯏꯕ ꯑꯩꯁꯦ ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯪ ꯉꯥꯎꯔꯕ ꯑꯣꯏꯌꯦ ꯑꯗꯨꯇꯪ ꯍꯥꯏꯕ ꯌꯥꯏꯕ ꯑꯗꯒꯤ ꯑꯃꯨꯛ ꯍꯦꯟꯖꯟꯅꯤꯡꯕꯗꯣ ꯃꯅꯨꯡꯒꯤ ꯈꯣꯡꯒ꯭ꯔꯥꯎꯁꯨ ꯎꯠꯂꯛꯑꯣꯌꯦ ꯃꯥꯗꯤ ꯇꯜꯂꯤ ꯅꯪ ꯏꯀꯥꯏ ꯃꯥ ꯈꯔ ꯇꯧꯔꯝꯅꯤ ꯕ꯭ꯔꯥꯒ ꯃꯅꯨꯡꯒꯤ ꯈꯣꯡꯒ꯭ꯔꯥꯎꯒ ꯁꯨꯝꯂꯤꯠꯀ ꯂꯤꯠꯇꯕ ꯁꯨꯝꯂꯤꯠ ꯊꯥꯗꯕ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯤ ꯄꯟꯕꯗ ꯌꯥꯝ ꯁꯥꯎꯕꯗꯣ ꯑꯩꯗꯤ ꯕ꯭ꯔꯥꯒ ꯁꯦꯠꯇꯤ ꯂꯥꯏꯠ ꯀꯨꯝꯕꯤꯗꯣ ꯆꯨꯏꯀ ꯁꯨꯝꯂꯤꯠꯀ ꯂꯤꯠꯂꯝꯗꯧ ꯃꯤ ꯃꯥꯟꯗꯦ ꯐꯗꯤꯅꯒꯦ ꯐꯦꯟ ꯂꯥꯏꯠ ꯍꯥꯏꯕ꯭ꯔꯥ ꯁ꯭ꯀꯨꯜ ꯂꯤꯠ ꯍꯥꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯍꯥꯏꯅꯒꯦ ꯁꯤ ꯂꯥꯏꯠꯀ ꯍꯥꯏꯅꯕ꯭ꯔꯥ ꯂꯥꯏꯠ ꯋꯤꯠ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯔꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯧꯅꯦ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯀꯣꯟꯗꯣꯝꯒꯤ ꯃꯔꯝꯗ ꯁꯦꯝꯕꯤꯔꯛꯑꯣ ꯁꯤꯁꯤꯅ ꯊꯥꯒꯠꯆꯔꯤ ꯏꯇꯨꯒꯤ ꯂꯩꯕ ꯍꯩꯔꯅꯤ ꯄꯨꯁꯑꯞ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯃꯥꯒꯤ ꯕꯤꯒꯤ ꯅꯇꯨꯗꯣ ꯌꯣꯜꯂꯦ ꯐꯖꯅ ꯅꯠꯇ꯭ꯔꯥ ꯃꯇꯨꯁꯦ ꯐꯖꯅ ꯌꯣꯟꯊꯣꯛꯑꯦ ꯀꯩ ꯃꯃꯤꯡ ꯄꯥꯊꯣꯛꯑꯣ ꯖꯦꯂꯦꯛꯁ ꯌꯨꯝꯅꯥꯝ ꯖꯦꯂꯦꯛꯁꯨ ꯅꯥꯝꯒ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯌꯥꯎꯔꯒꯗꯤ ꯃꯁꯤ ꯅꯨꯄꯥꯁꯦ ꯀꯣꯏꯕ ꯇꯣꯛꯊꯣꯛꯑꯣ ꯈꯨꯗꯛꯇ ꯇꯣꯛꯊꯣꯛꯑꯣ ꯔꯤꯂꯦꯁꯟꯁꯤꯞ ꯑꯦꯗꯚꯥꯏꯁ ꯑꯗꯨꯝ ꯌꯥꯝ ꯐꯖꯅ ꯐꯖꯅ ꯄꯤꯕ ꯃꯌꯥꯝ ꯌꯥꯎꯋꯦ ꯈꯪꯕ꯭ꯔꯥ ꯌꯥꯝ ꯅꯨꯡꯉꯥꯏꯉꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯃꯌꯥꯝ ꯂꯩꯕꯗꯣ ꯑꯗꯨꯒ ꯍꯦꯛꯇ ꯑꯩꯅ ꯇꯧꯔꯤꯁꯦ ꯀ꯭ꯔꯥꯏꯝꯒꯤ ꯇꯥꯏꯞꯇ ꯎꯕ ꯃꯌꯥꯝꯁꯨ ꯌꯥꯎꯋꯦꯕ ꯍꯦꯛꯇ ꯁꯤꯁꯦ ꯇꯧꯔꯒ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯈꯪꯕ꯭ꯔꯥ ꯀꯜꯂꯛꯄꯁꯨ ꯑꯣꯏꯗꯣꯏꯅꯤ ꯈꯪꯕ꯭ꯔꯥ ꯌꯦꯡꯖꯟꯕ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯗꯣꯏꯅꯤ ꯑꯗꯒꯤ ꯁꯤꯒꯨꯝꯕꯁꯦ ꯅꯣꯏ ꯑꯈꯪ ꯑꯍꯩ ꯅꯣꯏ ꯐꯦꯃꯤꯂꯤꯗ ꯑꯃ ꯃꯌꯥꯝ ꯈꯪꯕ ꯃꯤꯕꯨꯗꯤ ꯂꯩꯔꯝꯒꯅꯤꯕ ꯑꯩꯈꯣꯏꯒꯤꯗꯤ ꯂꯩꯁꯨ ꯂꯩꯔꯛꯇꯦ ꯑꯗꯒꯤ ꯇꯥꯛꯄꯤꯅꯕꯁꯨ ꯂꯩꯔꯛꯇꯦ ꯑꯩꯒꯤ ꯅꯨꯄꯥꯒꯩꯗꯁꯨ ꯑꯗꯨꯝ ꯄꯨꯜꯂ ꯂꯥꯛꯑꯦꯕ ꯑꯩꯈꯣꯏ ꯗꯥ ꯍꯣꯏ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯂꯦꯡꯒꯥꯗꯣ ꯑꯩꯒꯤ ꯄꯥꯛꯅ ꯂꯩꯔꯛꯇꯦꯕ ꯑꯗꯩ ꯂꯩꯀꯥꯏ ꯃꯤꯁꯨ ꯄꯥꯛ ꯄꯨꯜꯂꯛꯇꯕꯗꯣ ꯂꯩꯀꯥꯏ ꯃꯤ ꯄꯨꯜꯂꯒꯗꯤ ꯈꯔꯁꯨ ꯍꯦꯟꯅ ꯈꯪꯉꯤꯗꯅ ꯑꯗꯨꯒꯨꯝꯕꯁꯨ ꯌꯥꯝ ꯈꯪꯗꯦꯕ ꯑꯩꯁꯦ ꯑꯗꯨꯅ ꯌꯥꯝ ꯑꯍꯟ ꯄꯨꯟꯕꯁꯦ ꯁꯤꯒꯨꯝꯕ ꯃꯔꯝꯗ ꯌꯥꯝ ꯈꯪꯉꯦ ꯑꯩꯅ ꯑꯩꯈꯣꯏꯗꯤ ꯄꯨꯜꯂꯛꯇꯦꯕ ꯁꯦꯡꯅ ꯏꯃꯥꯟꯅꯕꯤꯒ ꯌꯥꯝ ꯈꯪꯕ ꯂꯩꯌꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯗꯤ ꯀꯩꯝ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯃꯥ ꯍꯣꯏꯅꯒꯅꯦ ꯑꯩꯉꯣꯟꯗ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯅ ꯄꯤꯔꯛꯄ ꯋꯥꯔꯤꯁꯦ ꯑꯩꯗꯤ ꯈꯪꯗꯕꯅꯤ ꯑꯩꯈꯣꯏ ꯃꯥꯗ ꯂꯣꯏ ꯂꯤꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯅ ꯇꯤꯟꯅꯅꯨ ꯑꯗꯨ ꯇꯧꯅꯨ ꯍꯥꯏꯕꯁꯦ ꯌꯥꯝ ꯌꯥꯎꯋꯦꯕ ꯈꯪꯕ꯭ꯔꯥ ꯃꯤꯈꯩꯗꯣ ꯁꯣꯅꯤꯌꯥ ꯌꯨꯝꯅ ꯅꯪꯒꯤ ꯋꯥꯔꯤꯗꯨꯗꯤ ꯅꯪꯒꯤ ꯏꯃꯨꯡꯗ ꯑꯣꯏꯅ ꯇꯥꯟꯅꯕꯤꯌꯨ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯕꯣ ꯅꯪꯕꯨ ꯅꯣꯏꯒꯤꯕꯨꯗꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯏꯗꯨꯀꯦꯠ ꯇꯧꯕꯤꯅꯤꯡꯉꯥꯏꯒꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯂꯩꯇꯕ ꯑꯗꯣ ꯂꯩꯇꯕꯅꯤꯅ ꯑꯩꯒꯨꯝꯕ ꯂꯩꯇꯕ ꯃꯤ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤꯗꯅ ꯑꯗꯨꯒꯤ ꯃꯈꯣꯏꯒꯤꯗꯃꯛꯇ ꯁꯦꯝꯕꯤꯕꯅꯦꯕꯀꯣ ꯅꯪ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯣꯌꯦ ꯏꯔꯦꯁꯤꯡꯁꯦ ꯃꯥꯏ ꯃꯊꯧ ꯌꯥꯝ ꯂꯩꯇꯦ ꯃꯥꯗꯤ ꯁꯥꯎꯅꯤꯡꯃꯟꯗꯅ ꯍꯟꯖꯟ ꯍꯟꯖꯟ ꯀꯃꯦꯟ ꯏꯔꯖꯥꯅꯦ ꯂꯤꯠꯂꯒ ꯑꯣꯏꯅ ꯇꯥꯎꯑꯣ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯕꯣ ꯅꯪꯕꯨ ꯈꯪꯕ꯭ꯔꯥ ꯑꯅꯤꯔꯛ ꯊꯣꯛꯅꯅꯦꯕ ꯃꯥꯅ ꯏꯔꯛꯏꯁꯦ ꯂꯤꯠꯂꯒꯅꯦ ꯇꯥꯛꯇ꯭ꯔꯁꯨꯅꯦ ꯄꯟꯕꯗ ꯑꯗꯨꯝ ꯈꯪꯅꯔꯕꯅꯤ ꯅꯪ ꯅꯣꯏ ꯃꯃꯥ ꯍꯣꯏ ꯅꯣꯏ ꯆꯤꯆꯦ ꯍꯣꯏꯅꯒ ꯅꯪꯉꯣꯟꯗ ꯌꯥꯝ ꯇꯥꯛꯑꯝꯕꯕꯨꯗꯤ ꯌꯥꯏ ꯃꯣꯏꯁꯨ ꯅꯪ ꯃꯃꯥꯡꯗ ꯂꯧꯊꯣꯛ ꯂꯤꯠꯂ ꯇꯥꯛꯄ꯭ꯔꯥ ꯑꯗꯨꯗꯤ ꯇꯥꯛꯑꯝꯃꯣꯏꯅꯦ ꯑꯗꯨꯃꯛꯀꯤ ꯁ꯭ꯇꯦꯖꯇꯤ ꯌꯧꯔꯝꯃꯣꯏ ꯑꯗꯨ ꯅꯨꯄꯥ ꯑꯃꯅꯁꯨ ꯀꯃꯦꯟ ꯑꯕꯨꯡꯉꯣ ꯁꯥꯇꯣꯝ ꯃꯥꯁꯦ ꯐꯖꯅ ꯍꯟꯕꯤꯌꯦ ꯏꯀꯥꯏꯕ ꯈꯪꯕꯤ ꯏꯀꯥꯏꯕ ꯈꯪꯕꯤꯕꯦꯝꯃ ꯃꯤꯅ ꯍꯥꯏꯔꯤꯁꯦ ꯃꯨꯟꯅ ꯇꯥꯎꯅꯦ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯂꯥꯏꯁꯨ ꯌꯥꯎꯔꯛꯇꯕ ꯃꯤ ꯌꯥꯝ ꯃꯥꯜꯂꯤ ꯅꯨꯄꯥꯁꯤꯅ ꯐꯥꯎꯕ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯔꯦ ꯑꯗꯨꯒ ꯅꯨꯄꯤ ꯅꯪꯅ ꯏꯀꯥꯏꯖꯗ꯭ꯔꯣ ꯅꯃꯥꯏꯗꯣ ꯀꯩꯅꯣꯝꯅꯦ ꯍꯌꯦꯡꯋꯥꯏ ꯅꯆꯥꯅꯁꯨꯒ ꯄꯣꯛꯑꯒꯅꯦ ꯅꯨꯄꯥꯗꯪ ꯄꯣꯛꯑꯗꯤ ꯅꯪꯐꯅꯤ ꯅꯨꯄꯤꯒꯇꯪꯒ ꯄꯣꯛꯂꯦ ꯅꯨꯄꯤꯒ ꯄꯣꯛꯑꯗꯤꯅꯦ ꯇꯥꯛꯄꯤꯔꯣꯏ ꯅꯨꯄꯤꯁꯦ ꯄꯨꯔꯥ ꯈꯪꯗꯕꯤꯗ ꯂꯩꯗꯣꯏꯅꯦ ꯃꯃꯥꯒꯤ ꯄꯨꯔꯥ ꯂꯩꯕꯤꯌꯣ ꯀ ꯍꯥꯏꯗꯣꯏꯅꯦꯕ ꯀꯩꯅꯣ ꯑꯗꯨ ꯄꯟꯕ ꯌꯥꯕ ꯋꯥꯔ ꯅꯪ ꯇꯧꯗꯣꯏꯅꯦ ꯕ꯭ꯔꯥꯁꯦ ꯃꯄꯥꯟ ꯊꯣꯛꯑꯒ ꯂꯩꯕ ꯌꯥꯗꯦ ꯃꯃꯥꯅ ꯗꯤꯖꯥꯏꯟ ꯇꯧꯒꯦꯀꯣ ꯃꯥꯅꯦ ꯀꯣ ꯁꯣꯅꯤꯌꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯌꯨꯝ ꯄꯥꯜꯂꯕꯨꯗꯤ ꯈꯪꯗꯦꯀꯣ ꯄꯥꯜꯂꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏꯔꯝꯒꯅꯤ ꯈꯪꯉꯦ ꯅꯠꯇ꯭ꯔꯒꯅ ꯌꯨꯝ ꯄꯥꯟ ꯈꯪꯗꯕꯤ ꯑꯔꯤꯕꯤꯒꯨꯝꯕ ꯑꯣꯏꯗꯣꯏꯕ ꯕꯤꯅꯤꯇꯥ ꯈꯨꯟꯗꯣꯡꯕꯝꯅ ꯍꯥꯏꯔꯛꯑꯦ ꯏꯆꯦ ꯃꯌꯥꯝꯅ ꯍꯦꯠ ꯀꯃꯦꯟ ꯄꯤꯅꯤꯡꯕ ꯄꯤꯁꯅꯨ ꯁꯤꯗꯤ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕꯅꯤ ꯈꯪꯅꯔꯤꯕꯅꯤ ꯕꯖꯥꯔꯗꯗꯤ ꯐꯣꯡꯅ ꯌꯣꯜꯂꯤꯕꯅꯤ ꯁꯤꯗ ꯍꯦꯠ ꯀꯃꯦꯟ ꯄꯤꯐꯝ ꯊꯣꯛꯇꯦ ꯆꯨꯝꯃꯦ ꯕꯖꯥꯔꯗꯗꯤ ꯅꯨꯄꯥ ꯃꯆꯥꯅ ꯂꯣꯏ ꯌꯣꯜꯂꯤ ꯃꯣꯏꯔꯥꯡꯊꯦꯝ ꯕꯤꯀ꯭ꯔꯝ ꯍꯥꯏꯌꯦ ꯁꯟꯗꯣꯛꯑꯒ ꯇꯥꯛꯄꯩ ꯋꯥꯅꯦꯕ ꯇꯦꯂꯔꯁꯥꯅ ꯁꯟꯗꯣꯛꯄ ꯍꯥꯏꯕꯁꯦ ꯑꯗꯨ ꯁꯟꯗꯣꯛꯄ ꯍꯥꯏꯁꯦ ꯈꯟꯒꯗꯕ ꯋꯥꯅꯦꯕ ꯌꯥꯝ ꯁꯟꯗꯣꯛꯄꯗꯤ ꯀꯩꯁꯨ ꯅꯠꯇꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯝ ꯈꯔ ꯃꯔꯨ ꯑꯣꯏꯕ ꯄꯣꯏꯟꯠꯇꯣ ꯑꯗꯨꯝ ꯈꯔ ꯍꯥꯏꯕꯩ ꯋꯥꯅꯦꯕ ꯌꯥꯝ ꯊꯤꯅ ꯃꯅꯨꯡ ꯍꯟꯖꯟꯅ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯑꯩꯒꯤ ꯆꯦ ꯇꯦꯁꯥꯅ ꯇꯥꯛꯄꯤꯕꯅꯦ ꯁꯤꯅꯥꯝ ꯏꯆꯟ ꯍꯥꯏꯌꯦꯀꯣ ꯏꯕꯦꯝꯃ ꯌꯥꯔꯦ ꯅꯪꯅ ꯇꯥꯛꯇ꯭ꯔꯁꯨ ꯂꯣꯏꯅ ꯈꯪꯅꯕ ꯉꯥꯛꯇꯅꯦ ꯍꯩꯊꯨ ꯁꯥꯔꯅꯨ ꯅꯣꯏ ꯃꯌꯥꯝꯅ ꯂꯣꯏꯔꯦ ꯃꯅꯤꯄꯨꯔꯁꯦ ꯂꯥꯏꯛ ꯁꯥꯏꯟꯁ ꯌꯥꯝꯅ ꯍꯣꯠꯅꯕꯗ ꯀꯩ ꯍꯥꯏꯅꯣ ꯁꯥꯏꯟꯁ ꯌꯥꯝꯅ ꯁꯤꯁꯦ ꯑꯣ ꯂꯥꯏꯛ ꯌꯥꯝꯅꯕ ꯍꯣꯠꯅꯕꯗ ꯃꯄꯥꯟ ꯂꯝꯒꯤ ꯃꯇꯧ ꯇꯝ ꯂꯩꯔꯤꯒꯦ ꯑꯃ ꯌꯥꯎꯁꯜꯂꯛꯏꯁꯤꯅ ꯀꯩꯅꯣ ꯂꯥꯏꯛꯇꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯌꯥꯝꯅꯕ ꯍꯣꯠꯅꯕꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯆꯠꯅꯤꯡꯉꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤ ꯌꯥꯎꯕ꯭ꯔꯥ SPSS ꯌꯥꯎꯋꯦ ꯑꯁꯦꯡꯕꯗꯤ ꯂꯥꯏꯛꯁꯕꯁꯀ꯭ꯔꯥꯏꯕ ꯌꯥꯝꯅꯕ ꯍꯣꯠꯅꯕꯗ ꯅꯠꯇꯦ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯌꯥꯝꯅꯕ ꯍꯣꯠꯅꯔꯗꯤ ꯑꯩꯁꯨ ꯊꯨꯅ ꯊꯣꯛꯑ ꯂꯝꯖꯦꯜ ꯆꯦꯜꯂꯅꯤ ꯀꯩꯅꯣ ꯑꯗꯨꯗꯤ ꯐꯖꯅ ꯌꯥꯝꯃꯅꯤ ꯑꯃꯔꯖꯤꯠ ꯍꯥꯏ ꯂꯣꯠꯂꯒ ꯑꯣꯏꯅ ꯇꯥꯛꯑꯣ ꯅꯅ ꯏꯕꯦꯝꯃ ꯂꯣꯠꯂꯒ ꯑꯣꯏꯅ ꯂꯤꯠꯂꯒ ꯍꯥꯏꯗꯣꯏꯕ ꯂꯤꯠꯂꯒ ꯑꯣꯏꯅ ꯁ꯭ꯄꯦꯂꯤꯡꯁꯨ ꯍꯩꯇ꯭ꯔ ꯃꯥꯜꯂꯦ ꯇꯥꯛꯄꯁꯦ ꯑꯩꯗꯤ ꯅꯨꯄꯤꯗ ꯇꯥꯛꯄꯅꯦ ꯅꯨꯄꯥ ꯅꯉꯣꯟꯗ ꯇꯥꯛꯄ ꯅꯠꯇꯦ ꯍꯣꯏ ꯅꯪ ꯂꯤꯠꯅꯤꯡꯉꯝꯃꯒꯗꯤ ꯈꯪꯗꯦꯀꯣ ꯅꯨꯄꯤꯒꯤ ꯚꯤꯗꯤꯑꯣꯗꯤ ꯑꯣꯏꯔꯅꯤꯅꯁꯨ ꯄꯟꯈꯤꯕꯅꯤ ꯅꯨꯄꯤꯒꯤ ꯚꯤꯗꯤꯑꯣꯁꯨ ꯑꯣꯏꯔꯅꯤ ꯍꯥꯏꯕꯗ ꯑꯗꯨꯝ ꯇꯣꯛꯄ ꯌꯥꯔꯕꯅꯤ ꯌꯦꯡꯕ ꯑꯗ ꯌꯦꯡꯉꯤꯕꯅꯤꯗꯣ ꯂꯤꯠꯂꯒ ꯑꯣꯏꯅ ꯇꯥꯛꯑꯣꯒ ꯍꯥꯏ ꯅꯣꯏꯅ ꯈꯜꯂꯤꯁꯦ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩꯅ ꯂꯤꯠꯂꯒ ꯇꯥꯛꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯌꯦꯡꯉꯤꯔꯥ ꯑꯗꯨꯒ ꯂꯤꯠꯂꯛꯇꯕꯗ ꯂꯤꯠꯂꯒ ꯑꯣꯏꯅ ꯇꯥꯛꯑꯣ ꯍꯥꯏꯔꯛꯏꯔꯥ ꯅꯠꯇ꯭ꯔꯒ ꯂꯤꯠꯇꯕꯩ ꯁꯥꯎꯅꯤꯡꯉꯤꯅꯦ ꯍꯥꯏꯕ ꯇꯜꯂꯦ
Kamay lay doon no khanglamdabani thank you itugi lebiba yare. ꯑꯁꯦꯡꯕ ꯈꯪꯖꯜꯂꯣ ꯅꯨꯄꯥꯒ ꯌꯥꯝ ꯗꯔꯀꯥꯔ. ꯑꯗꯣ ꯃꯣꯏ ꯅꯇꯨꯒꯤ ꯂꯩꯅꯤꯡꯉꯁꯨꯀꯣ ꯅꯣꯏ ꯅꯨꯄꯤꯒꯤ ꯂꯩꯅꯤꯡꯉꯁꯨ ꯑꯩꯒꯤ ꯏꯇꯨꯒꯤ ꯂꯩꯕꯤꯗꯣꯏꯅꯦ ꯑꯩꯒꯤ ꯒꯔꯜꯐ꯭ꯔꯦꯟꯒꯤ ꯂꯩꯕꯤꯗꯣꯏꯅꯦ Comment-sida irisibo. Irakano, Noy masin manung kaya na zabado. Loina kayo to ꯐꯣꯡꯗꯣꯔꯛꯀꯅꯣ ꯍꯥꯏꯕ ꯑꯗꯣ ꯅꯪ ꯑꯁꯦꯡꯕ ꯃꯤ ꯑꯣꯏꯔꯝꯃꯗꯤ ꯐꯦꯛ ꯑꯦꯀꯥꯎꯟ ꯅꯠꯇ꯭ꯔꯒꯗꯤ ꯅꯪ ꯅꯨꯄꯤꯗꯣ ꯅꯪ ꯌꯣꯟꯕꯒꯨꯝꯕꯅꯦ ꯈꯪꯕ꯭ꯔꯥ ꯊꯣꯃꯥꯁ ꯍꯋꯥꯏꯕꯝ Hey, kaunti mali na siya. ꯊꯣꯃꯥꯁ ꯄꯦꯅꯤꯡꯒ ꯁꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯣ ꯈꯪꯗꯦ 9 months ꯍꯥꯏ ꯀꯥꯔꯒꯁꯨ ꯌꯥꯎꯔꯤ ꯃꯩ ꯑꯁꯦꯡꯕ ꯑꯣꯏꯔꯝꯃꯅꯤ ꯃꯤꯁꯦ ꯊꯣꯃꯥꯁ ꯍꯋꯥꯏꯕꯝ ꯍꯥꯏ ꯑꯣꯏꯔꯨꯀꯣ Bra, nupi bra layer piba, hoy muchka budi pongki pina re, doi tarsi ang kai bina bro ne na cha inner wear piba guys. Ado nang video dia. ꯄꯤꯖꯔꯛꯇ꯭ꯔꯤ ꯑꯩꯉꯣꯟ ꯐꯖꯔꯛꯇꯦ ꯕ꯭ꯔꯥꯒ ꯑꯝꯇ Ado hujika ni dum pongki ni pina ra bani ba ta so. ꯅꯪ ꯄꯤꯔꯛꯑꯕꯣ Bra ta ado siu mo mem se khara so patho pi da ne mo se patho pi adi ga comment se izar ni. ꯚꯤꯗꯤꯑꯣꯒꯤ ꯃꯇꯨꯡꯗ ꯃꯌꯥꯝ ꯀꯃꯦꯟ ꯑꯃꯨꯛ ꯄꯥꯊꯖꯔꯛꯑꯒꯦ ꯍꯧꯖꯤꯛ ꯆꯦ ꯊꯣꯏꯕꯤꯒ ꯄꯥꯊꯔꯣ ꯆꯦ ꯇꯦ ꯁꯥꯐꯝ ꯌꯪꯁ ꯌꯪꯁ ꯗꯥꯏꯅꯥꯃꯤꯛ ꯀꯥꯏ Asigumba se kai Kaino tawisi Manipur ne se ikai ba khangrabo paisa khaya gi damakta o ma YouTube te ꯒꯤꯗꯃꯛꯇ ꯕ꯭ꯔꯥ ꯄꯤꯟꯇꯤ ꯕ꯭ꯔꯥ ꯄꯤꯟꯇꯤꯒꯤ ꯄꯤꯟꯇꯤ ꯍꯥꯏꯕꯗꯤ ꯕ꯭ꯔꯥ ꯄꯤꯟꯇꯤ ꯍꯥꯏꯕꯅꯤꯀꯣ ꯃꯥꯌꯦꯛꯄꯗꯣ ꯕ꯭ꯔꯥ ꯄꯤꯟꯇꯤꯒꯤ ꯆꯦꯅꯦꯜ ꯉꯥꯛꯇ ꯉꯥꯏꯔꯦ ꯃꯩꯇꯩ ꯊꯨꯄꯤ no pa bro na jada bani chai ra to ꯃꯩꯇꯩ ꯊꯨꯄꯤ ꯄꯥꯏ ꯂꯥꯏꯖꯦꯡꯒꯦ ꯀꯧꯕ꯭ꯔꯨ ꯃꯇꯣꯟ ꯌꯧꯒꯗꯕ ꯌꯥꯝꯅ ꯋꯥꯠꯂꯤꯅ ꯖꯤꯕꯤꯗ ꯍꯥꯏꯕ ꯆꯥꯎꯈꯠꯇꯧ ꯌꯥꯝ ꯋꯥꯠꯂꯤ ꯍꯥꯏꯕ ꯅꯣꯛꯁꯨ ꯅꯣꯛꯈꯤꯃꯤ ꯍꯥꯏ ꯑꯃꯔꯣꯝꯗꯗꯤ ꯌꯥꯝ ꯐꯩ ꯑꯃꯔꯣꯝꯗꯅ ꯄꯦꯟꯇꯤꯒꯣ ꯁꯣꯝꯗꯅ ꯕ꯭ꯔꯥꯒꯤ ꯗꯤꯛꯁꯟ ꯋꯥꯍꯦꯡꯕꯝ ꯃꯣꯏꯁꯦ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦꯕꯀꯣ ꯅꯈꯣꯏꯒꯤ ꯋꯥꯈꯜꯗꯀꯣ when one talks about bra or when one talks about panty ko ꯑꯗꯨꯒꯨꯝꯕ ꯃꯈꯣꯏ ꯑꯗꯨꯒꯨꯝꯕꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏ ꯅꯣꯏ ꯈꯜꯂꯤꯁꯦ ꯁꯦꯛꯁꯇ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯅꯨꯡ ꯆꯪꯁꯤꯜꯂꯒ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜꯗꯣ ꯐꯠꯇꯕꯒꯤ ꯇꯥꯏꯞꯇ ꯈꯜꯂꯒ ꯑꯗꯨ ꯀꯩꯅꯣ ꯍꯥꯏꯒꯦꯕ ꯅꯣꯏꯅ ꯁꯤꯒꯨꯝꯕ ꯉꯥꯡꯉꯤꯁే ꯅꯣꯏ ꯅꯁꯥꯅ ꯍꯦꯟꯅ ꯏꯀꯥꯏꯗ꯭ꯔꯣ ꯅꯣꯏ if you don't like the content then you have to skip Nandita Hizam there are nupi sa bad comments pirisingdo kay kokno brase no ji sumit ek litrabo nuba da sare ni tabri nuba da hire ga namoda pret kumbani yam kai bro yam ki bro noi braga se lai ba matam da illegal oi ba pot tom na galoina lai bro na traga code language amaga sijanarga kai language amaga sijanarga kai no nupi am hoyaga bragi matang tawbada yam ꯇꯣꯛ ꯇꯧꯕ ꯀꯥꯟꯗ ꯌꯥꯝ ꯍꯩꯅꯗ꯭ꯔꯤꯗꯣ ꯂꯤꯠꯂꯨꯔꯅꯨ ꯍꯦꯛ ꯍꯥꯏ ꯆꯨꯝꯃꯤꯉꯣ ꯅꯟꯗꯤꯇꯥꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕ ꯑꯗꯨ ꯀꯃꯥꯏꯅ ꯍꯥꯏꯅꯤ ꯕ꯭ꯔꯥꯒꯨꯝꯕꯗ ꯇꯥꯃꯣ ꯑꯣꯅꯣ ꯑꯝꯇ ꯂꯩꯒꯦ ꯑꯩꯈꯣꯏꯅ ꯕ꯭ꯔꯥꯒꯤ ꯃꯇꯥꯡꯗ ꯂꯤꯠꯄꯗ ꯋꯥ ꯉꯥꯡꯕ ꯀꯥꯟꯗ ꯌꯥꯝ ꯏꯀꯥꯏꯔꯤꯁꯦ ꯏꯀꯥꯏꯔꯣꯏꯗꯕꯅꯦ ꯑꯩꯈꯣꯏꯅ ꯃꯄꯥꯟꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯀꯥꯟꯗ ꯐꯣꯝ ꯑꯃ ꯇꯥꯒꯦ ꯍꯥꯏꯔꯗꯤ ꯃꯅꯨꯡꯗ ꯂꯤꯠꯄ ꯄꯣꯠꯇꯣ ꯐꯖꯅ ꯐꯣꯝ ꯇꯥꯒꯗꯧꯕꯅꯦ ꯈꯪꯉꯕ ꯑꯗꯨ ꯐꯣꯝ ꯇꯥꯗꯕꯤꯗ ꯑꯗꯨꯅ ꯑꯦꯠꯂꯤꯁ ꯃꯅꯨꯡꯗꯣ ꯐꯖꯅ ꯂꯤꯠꯂꯒꯗꯤ ꯑꯩꯈꯣꯏꯗꯁꯨ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯅꯤ ꯑꯥꯐꯇꯔ ꯑꯣꯜ ꯀꯟꯐꯤꯗꯦꯟꯁꯁꯨ ꯍꯦꯟꯒꯠꯇꯣꯏ Ichan nupa nupi virgin gi maramda video tharo. ꯚꯤꯗꯤꯑꯣ ꯊꯥꯔꯛꯑꯣ ꯅꯪꯗꯤ ꯃꯣꯏꯔꯥꯡꯆꯥ ꯍꯔꯤ ꯂꯩ ꯍꯥꯏꯅꯤ Minjin marwal ba. ꯅꯨꯄꯥꯒꯤꯁꯨ ꯚꯤꯗꯤꯑꯣ ꯁꯦꯝꯂꯛꯑꯣ ꯁꯤꯁꯇꯔ ꯄ꯭ꯂꯤꯖ ꯍꯥꯏ ꯁꯥꯏꯀꯣ ꯂꯚꯔꯁ ꯍꯥꯏ ꯃꯤꯒꯤ ꯀꯟꯇꯦꯟ ꯂꯩꯕꯅꯦ ꯑꯩꯒꯤꯗꯤ ꯅꯨꯄꯤꯒꯤ ꯀꯟꯇꯦꯟꯅꯦ ꯃꯣꯁꯂꯤ ꯍꯥꯟꯅꯗꯩ ꯍꯧꯔꯛꯄ ꯀꯥꯟꯗ ꯅꯨꯄꯤꯒꯤꯗ ꯑꯌꯥꯝꯕ ꯇꯧꯔꯛꯄꯅꯦ ꯍꯧꯖꯤꯛꯇꯕꯨ ꯄꯨꯔꯥ ꯃꯤꯛꯁ ꯑꯣꯏꯈꯤꯕ ꯋꯥꯅꯤ ꯄꯤꯔꯤꯌꯗꯀꯤ ꯃꯇꯥꯡꯗꯁꯨ ꯁꯦꯝꯈꯤꯕꯅꯦꯕ ꯌꯥꯝ ꯍꯣꯏ Adjasu ꯌꯥꯝ ꯉꯥꯡꯈꯤꯕꯅꯦ ꯌꯥꯝꯅ ꯑꯃ ꯁꯦꯡꯗꯣꯛꯅꯗꯅꯒ ꯇꯧꯈꯤꯕꯅꯦ ꯑꯗꯨꯒ ꯅꯨꯄꯥꯒꯤ ꯚꯤꯗꯤꯑꯣꯗꯣ ꯌꯥꯝ ꯌꯦꯡꯅꯤꯡꯉꯒꯗꯤ ꯅꯨꯄꯥꯒꯤ ꯀꯟꯇꯦꯟ ꯁꯦꯝꯕ ꯃꯌꯥꯝ ꯂꯩꯕꯅꯦ ꯃꯩꯇꯩꯗꯁꯨ ꯃꯌꯥꯝ ꯂꯩꯕꯅꯦ ꯑꯗꯣ if you are interested ꯑꯗꯨꯗ ꯆꯠꯂ ꯌꯦꯡꯉꯣ ꯁꯤꯗꯅ ꯊꯣꯛꯂꯛꯇꯕꯤ ꯂꯥꯛꯀꯅꯨ ꯚꯦꯝꯄꯥꯌꯔ ꯔꯣꯅꯤ ꯋꯥꯍꯥꯎ ꯄꯤꯖꯩ ꯁꯤꯁꯦ ꯀꯩ ꯂꯝꯗ ꯂꯩꯔꯨꯕꯤꯔꯨꯒꯦ ꯃꯅꯤꯄꯨꯔꯤ ꯑꯃꯨꯛ ꯈꯣꯏꯔꯤꯗꯣ ꯃꯅꯤꯄꯨꯔꯤ ꯐꯖꯅ ꯉꯥꯡꯕ ꯍꯩꯇ꯭ꯔꯗꯤ ꯀꯝꯐꯣꯔꯇꯦꯕल ꯑꯣꯏꯕꯗ ꯂꯣꯟꯗꯣ ꯍꯥꯏꯕꯤꯔꯣ ꯅꯪ ꯁꯤꯗ ꯏꯔꯕꯨꯗꯤ ꯈꯪꯗꯦ ꯍꯣꯏ ꯁꯤꯗꯕꯨꯗꯤ masagi no dum tawjabani bai maron siti kwa noina khangaroi akhoi masen jo dum hairi ni kwa haina jane masana jo haide ba khoi desu khama bai maron je khoi se khoi ena ꯑꯩ ꯁꯦ ꯂꯥꯏ ꯇꯣꯡꯉꯨꯕꯀꯣ ꯂꯥꯏ ꯇꯣꯡꯕ ꯃꯤꯒꯤꯅꯦ maron ꯈꯔ khoya da ne khoi jabani masagi oina ꯂꯥꯏ ꯌꯥꯝ ꯑꯣꯛꯅꯔꯨꯕꯅꯦꯕ ꯋꯥꯔꯤꯁꯦ la adudagi maron do haidi sem gi da ba de ba Inauchala is from America room the Linatre da do Tawana Manipura Lakaka and the Karaputopiro America the Linabado I should try to again. Okay. Nangi bra size piano gift or ke high. nupi da bra le pipiram do male ma ni na ba si do ko cha do ꯂꯥꯏ ꯑꯩꯈꯣꯏꯅꯒ ꯑꯗꯨꯝ ꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯒꯤꯐ ꯇꯧꯔꯛꯀꯦ ꯍꯥꯏꯔ
ꯍꯥꯏꯔꯒ ꯊꯤꯅ ꯉꯥꯡꯉꯤꯁꯦ ꯑꯩꯈꯣꯏꯅ ꯕ꯭ꯔꯥꯁꯦ ꯀꯩꯝ ꯈꯟꯅꯔꯣꯏꯗꯕꯅꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯥꯏꯁꯦ ꯈꯔ ꯆꯨꯝꯃꯤꯕ꯭ꯔꯣ ꯅꯠꯇꯦꯗ ꯆꯨꯝꯃꯤꯕꯒꯤ ꯋꯥꯅꯤ ꯅꯣꯏ ꯅꯪ ꯍꯥꯏ ꯈꯟꯅꯕꯗꯤ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯗꯨꯏꯁꯨ ꯅꯪꯅ ꯅꯨꯄꯥꯗ ꯑꯩꯒꯤ ꯕ꯭ꯔꯥ ꯂꯩꯕꯤꯌꯣ ꯍꯥꯏꯕ꯭ꯔꯣ ꯍꯣꯏ ꯍꯥꯏꯔꯣꯏ ꯑꯗꯨ ꯇꯥꯔꯁꯨ ꯃꯤꯅ ꯒꯤꯐ ꯄꯤꯔꯛꯄꯗꯣ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯍꯣꯏ ꯅꯪ ꯀꯩꯝ ꯈꯟꯗ꯭ꯔꯦꯅꯦ ꯀꯩꯝ ꯈꯟꯗ꯭ꯔꯒꯁꯨ ꯅꯪꯅ ꯅꯨꯄꯥꯗꯨꯗ ꯑꯟꯗꯔꯄꯦꯟ ꯄꯤꯔꯨꯕ꯭ꯔꯣ ꯅꯣꯏ ꯁ꯭ꯋꯥꯏꯗ ꯄꯤꯗꯦ ꯑꯗꯨꯕꯨꯗꯤ ꯑꯗꯨ ꯇꯥꯔꯁꯨ ꯃꯤꯒꯤ ꯂꯤꯃꯤꯠ ꯍꯥꯏꯕ ꯑꯃ ꯂꯩꯌꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯩꯈꯣꯏꯅ ꯍꯣꯏ ꯒꯤꯐ ꯄꯤꯅꯕꯗꯣ ꯅꯣꯏꯅ ꯄꯤꯔꯛꯄ ꯈꯣꯠꯄ ꯒꯤꯐ ꯄꯤꯅꯕꯗꯨꯗꯤ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦꯗꯅꯀோ ꯑꯗꯨꯕꯨ ꯂꯤꯃꯤꯠ ꯍꯥꯏꯕ ꯑꯃ ꯂꯩꯌꯦ ꯑꯗꯨꯕꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯤ ꯏꯠꯁ ꯑ ꯄ꯭ꯂꯦꯠꯐꯣर्ꯝ ꯑꯗꯨꯗ ꯁꯤꯗ ꯑꯩꯈꯣꯏꯅ ꯅꯣꯂꯦꯖꯀꯨꯝꯕ ꯑꯗꯩ ꯏꯟꯐꯣꯔꯃꯦꯁꯟꯁꯀꯨꯝꯕ ꯁꯦꯌꯔ ꯇꯧꯅꯕꯅꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯅꯪ ꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯅꯪ ꯕ꯭ꯔꯥꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕ ꯌꯥꯗꯦꯅ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯕ ꯒꯤꯐ ꯄꯤꯅꯕꯗꯨ ꯅꯣꯏ ꯌꯥꯅꯕꯗꯨꯅꯦ ꯑꯩꯈꯣꯏꯗꯤ ꯌꯥꯖꯗꯕꯅꯤꯅ ꯑꯗꯨꯗꯨꯅ ꯍꯩꯅꯗꯦ ꯁꯨꯃꯥꯏꯅ ꯃꯤꯉꯣꯟꯗ ꯆꯒꯠ ꯆꯒꯠ ꯉꯥꯡꯕꯗꯣ ꯑꯃꯩ ꯑꯣꯐꯤꯁꯤꯌꯦꯜꯁ ꯀꯥꯏꯅꯒ ꯄꯥꯟꯇꯤ ꯀꯤ ꯇꯧꯔꯛꯑꯣ ꯃꯊꯪꯗꯅ ꯑꯩ ꯇꯜꯂꯦ ꯅꯣꯏꯁꯦ ꯌꯥꯝ ꯅꯣꯏ ꯄꯦꯟꯇꯤꯗꯤ ꯌꯥꯝ ꯉꯥꯎꯕ ꯃꯥꯜꯂꯦ ꯑꯁꯦꯡꯕ ꯄꯦꯟꯇꯤ ꯉꯥꯛꯇ ꯍꯥꯏꯌꯦꯕ ꯆꯠꯂꯀꯥꯟꯗ ꯀꯩꯊꯦꯜ ꯃꯔꯛꯇꯒ ꯆꯪꯉꯀꯥꯟꯗ ꯄꯦꯟꯇꯤ ꯎꯕꯗꯒ ꯈꯪꯉꯕ ꯂꯩꯅꯤꯡꯕꯒ ꯐꯥꯎꯔꯝꯗꯧ ꯃꯥꯜꯂꯦ ꯇꯨꯃꯤꯟꯅꯒ ꯐꯅꯌꯥꯝ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ 100ꯒꯤ 10 ꯂꯧꯕꯤꯌꯨ ꯀꯥꯏꯅ ꯈꯟꯅꯔꯝ ꯆꯥꯝꯃꯩ 10 ꯇꯧꯕꯤꯌꯣ ꯃꯣꯍꯝꯃꯗ ꯁꯂꯥ ꯍꯥꯏꯌꯦ ꯗꯦꯃꯣ ꯑꯃꯠꯇ ꯇꯧꯔꯛꯎꯅꯦ ꯈꯪꯕ꯭ꯔꯥ ꯗꯦꯃꯣ ꯇꯧꯕ ꯈꯇꯪ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝꯗꯤ ꯈꯇꯪ ꯀꯟꯖꯔቬꯇꯤꯞ ꯑꯣꯏꯕ ꯃꯤꯅꯤꯀꯣ ꯑꯗꯨꯒ ꯅꯠꯇꯦ, ꯍꯥꯏꯗꯤ ꯅꯪꯗꯤ ꯈꯔ ꯅꯪꯒꯤ ꯃꯤꯡꯁꯤꯒ ꯅꯪꯒꯤ ꯌꯨꯖꯔ ꯅꯦꯝꯁꯤꯒ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯣꯏꯔꯝꯗꯕ ꯌꯥꯏ ꯕꯠ ꯑꯦꯠꯂꯤꯁ ꯅꯣꯏꯒꯤꯁꯨ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯄꯨꯊꯣꯛꯄ ꯀꯥꯟꯗꯀꯣ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯉꯥꯡꯅꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯏꯚꯟ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯁꯦ ꯃꯨꯁꯂꯤꯝꯅꯦꯕ ꯅꯍꯥꯟ ꯂꯥꯛꯑꯝꯕꯗꯣ ꯑꯗꯣ ꯃꯣꯏꯒ ꯄꯨꯟꯕꯅꯤꯅ ꯅꯣꯏꯒꯤ ꯂꯤꯃꯤꯠ ꯍꯥꯏꯕ ꯑꯃꯁꯨ ꯂꯣꯏ ꯈꯪꯉꯦ ꯑꯗꯨꯒ ꯃꯤꯅ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯣꯏꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯇꯤꯟꯅꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯈꯪꯅꯕꯅꯤꯗꯅ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯤꯡꯗꯨꯅ ꯃꯣꯍꯝꯃꯗ ꯁꯂꯥꯍ ꯑꯣꯏꯔꯒ ꯁꯨꯃꯥꯏꯅ ꯃꯤꯉꯣꯟꯗ ꯉꯥꯡꯉꯛꯏ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯆꯥꯎꯈꯠꯇꯦ ꯇꯨꯀꯠꯆꯩ ꯃꯁꯅꯥꯝ ꯘꯅꯁ꯭ꯌꯥꯝ ꯀꯣ ꯄꯩꯁꯥ ꯐꯪꯅꯕ ꯂꯥꯏꯛ ꯀꯃꯦꯟ ꯌꯥꯝꯅꯕ ꯍꯣꯠꯅꯕꯗ ꯏꯀꯥꯏꯕ ꯈꯪꯅꯗ꯭ꯔꯦꯅꯦ ꯅꯨꯄꯤ ꯅꯣꯏꯁꯦ ꯐꯪꯅꯕ ꯂꯥꯏꯛ ꯀꯃꯦꯟ ꯂꯥꯏꯛ ꯀꯃꯦꯟ ꯑꯃ ꯄꯩꯁꯥ ꯐꯪꯖꯜꯂꯣ ꯈꯪꯗꯦ ꯂꯥꯏꯛꯀ ꯀꯃꯦꯟꯒꯗ ꯄꯩꯁꯥ ꯐꯪꯕꯗꯤ ꯑꯩ ꯈꯪꯗꯦꯀꯣ ꯑꯗꯨꯒ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯌꯨꯇ꯭ꯌꯨꯕꯅ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯏꯕꯁꯨ ꯌꯥꯗꯕꯅꯦ ꯌꯨꯇ꯭ꯌꯨꯕꯇ ꯄꯩꯁꯥꯗꯣ ꯀꯩꯁꯨ ꯌꯥꯝ ꯐꯪꯗꯕꯅꯤꯀꯣ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯈꯤꯕ ꯌꯨꯇ꯭ꯌꯨꯕꯇꯩ ꯅꯣꯏ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯏꯅ ꯈꯟꯕ ꯕꯠ ꯌꯨꯇ꯭ꯌꯨꯕ ꯏꯁ ꯑ ꯄꯦꯁꯟ ꯑꯦꯟड ꯄ꯭ꯔꯣꯐꯦꯁꯟ ꯏꯁ somewhat different not somewhat it's very different ꯊꯣꯏꯅꯥꯎ ꯅꯣꯡꯖꯝ ꯍꯧꯖꯤꯛꯀꯥꯟꯁꯦ ꯏꯀꯥꯏꯕ ꯈꯪꯅꯗ꯭ꯔꯦꯀꯣ ꯍꯥꯏ ꯏꯀꯥꯏꯕ ꯃꯇꯥꯡ ꯍꯥꯏꯕꯁꯨ ꯂꯩ ꯏꯀꯥꯏꯔꯣꯏꯗꯕ ꯃꯇꯥꯡ ꯑꯧ ꯍꯥꯏꯕꯁꯨ ꯃꯇꯥꯡ ꯍꯥꯏꯕ ꯑꯃ ꯂꯩ ꯏꯀꯥꯏꯔꯣꯏꯗꯕ ꯃꯇꯥꯡꯁꯤꯅꯅꯦ ꯈꯪꯉꯕ ꯁꯤꯒꯤ ꯋꯥꯔꯤꯗ ꯃꯤꯉꯣꯟꯗ ꯏꯗꯨꯀꯦꯠ ꯇꯧꯕꯁꯤꯅ ꯏꯀꯥꯏꯔꯣꯏꯗꯕ ꯃꯇꯥꯡ ꯏꯀꯥꯏꯒꯗꯕ ꯃꯇꯥꯡ ꯍꯥꯏꯁꯤꯅꯅꯦ ꯅꯪꯅ ꯀꯃꯦꯟ ꯄꯤꯔꯤꯁꯤꯅꯅꯦ ꯏꯀꯥꯏꯒꯗꯧꯕ ꯃꯇꯥꯡ ꯂꯥꯏꯁ꯭ꯔꯝ ꯔꯣꯃꯦꯁ ꯑꯩ ꯄꯥꯔꯛꯀꯦꯀꯣ ꯁꯤ ꯅꯕꯥꯅꯤꯗꯅꯦ ꯑꯟꯁꯔ ꯈ꯭ꯋꯥꯏ ꯍꯥꯟꯅ ꯈꯨꯝꯕ ꯃꯤꯗꯨ ꯂꯨꯄꯥ 10 ꯄꯤꯒꯅꯤ ꯕ꯭ꯔꯥꯁꯦ ꯌꯥꯎꯗꯕ ꯏꯌꯥꯝꯕ ꯌꯥꯗꯕ꯭ꯔꯥ ꯕ꯭ꯔꯥꯁꯦ ꯀꯩꯅꯣ ꯑꯩ ꯃꯁꯤ ꯚꯤꯗꯤꯑꯣꯁꯦ ꯕ꯭ꯔꯥꯅ ꯋꯥꯏ ꯆꯥꯏꯔꯤꯃꯤ ꯕ꯭ꯔꯥꯁꯦ ꯁꯤꯖꯤꯟꯅꯗ꯭ꯔꯗꯤ ꯀꯩ ꯑꯀꯥꯏꯕ ꯂꯩꯒꯦ ꯑꯗꯨꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ ꯃꯥꯏ ꯅꯨꯄꯤꯗꯣ ꯕ꯭ꯔꯥ ꯁꯨꯡꯂꯤꯠ ꯕ꯭ꯔꯥꯁꯦ ꯂꯤꯠꯇ꯭ꯔꯗꯤꯅꯦ ꯀꯃꯥꯏꯅ ꯍꯥꯏꯅꯤ ꯂꯤꯠꯍꯜꯂꯨꯅꯣ ꯍꯥꯏꯕ ꯑꯗꯨꯒ ꯃꯥ ꯎꯖꯔꯁꯦ ꯅꯠꯇ꯭ꯔꯒꯅꯦ ꯅꯪꯅ ꯌꯥꯝ ꯈꯪꯕ ꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯕ꯭ꯔꯦꯁꯁꯦ ꯈꯇꯪ ꯆꯥꯎꯕ ꯍꯧꯒꯠꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯕ꯭ꯔꯥ ꯂꯤꯠꯂꯒ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯁꯦꯞ ꯁꯦꯝꯖꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯁꯦꯝꯗꯣꯏꯅꯤ ꯄꯤꯛꯏꯉꯩꯗꯒꯤ ꯈꯇꯪ ꯕ꯭ꯔꯦꯁ ꯆꯥꯎꯕ ꯍꯧꯒꯠꯂꯛꯄꯗ ꯕ꯭ꯔꯥ ꯂꯤꯠꯂꯛꯇꯕ ꯃꯤꯒꯤ ꯁꯦꯞꯇꯣ ꯑꯝꯇ ꯌꯦꯡꯉꯣ ꯀꯃꯥꯏꯅ ꯂꯩꯒꯦ ꯑꯝꯇ ꯌꯦꯡꯉꯣ ꯅꯠꯇ꯭ꯔꯥ ꯑꯩ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯄꯣꯠꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯂꯤꯜꯂꯛꯇꯕꯅꯤꯅ ꯈꯪꯗꯕꯅꯤꯅ ꯅꯈꯣꯏꯗ ꯈꯪꯍꯟꯅꯤꯡꯕꯗꯣ ꯑꯗꯨꯒꯤꯅꯦꯕ ꯈꯪꯕ꯭ꯔꯥ ꯅꯪꯁꯨ ꯑꯩꯒ ꯂꯣꯏꯅꯕ ꯀꯥꯟꯗ ꯅꯠꯇ꯭ꯔꯥ ꯃꯥꯒꯤ ꯍꯩ ꯍꯥꯏꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯗꯤ ꯁꯦꯡꯅ ꯊꯣꯏꯕꯤ ꯅꯣꯏꯅ ꯅꯃꯥꯟꯕꯤ ꯅꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤ ꯌꯥꯝ ꯄꯨꯟꯗ꯭ꯔꯥ ꯁꯤꯁꯤꯅ ꯃꯥꯁꯨ ꯃꯤ ꯌꯥꯝ ꯄꯥꯛ ꯄꯨꯜꯂꯛꯇꯕꯅꯤꯅ ꯃꯥꯁꯨ ꯌꯥꯝ ꯀꯟꯅ ꯈꯪꯗꯦꯕ ꯑꯗꯨꯕꯨ ꯑꯩ ꯂꯩꯕꯅꯤꯅ ꯑꯩꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯇꯥꯛꯄꯅꯦꯕ ꯈꯪꯕ꯭ꯔꯥ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩꯅ ꯅꯨꯄꯥꯈꯩꯗ ꯍꯥꯏꯅꯤꯡꯕꯗꯤ ꯍꯣꯏ ꯁꯤ ꯕ꯭ꯔꯥꯒꯤ ꯃꯇꯥꯡꯗꯅꯦ ꯅꯣꯏ ꯍꯦꯠ ꯀꯃꯦꯟ ꯄꯥꯊꯣꯛꯄꯅꯤ ꯑꯗꯒꯤ ꯈꯤꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯃꯤꯒꯤꯁꯨ ꯄꯥꯏꯀꯣ ꯑꯗꯨꯒ ꯅꯈꯣꯏꯗ ꯉꯁꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯇꯥꯟꯖꯥꯁꯦ ꯂꯧꯖꯔꯒ ꯃꯊꯪꯗ ꯃꯤꯉꯣꯟꯗ ꯀꯃꯦꯟ ꯄꯤꯔꯀꯥꯟꯗ ꯄꯦꯟꯇꯤ ꯁ꯭ꯄꯦꯂꯤꯡꯁꯦ ꯆꯨꯝꯅ ꯍꯥꯟꯅ ꯏꯕ ꯍꯩꯔꯀꯥꯟꯗ ꯀꯃꯦꯟ ꯄꯤꯌꯨ ꯄꯦꯟꯇꯤꯕꯨ ꯀꯩꯅꯣ ꯑꯕꯨꯡ ꯂꯥꯏꯁꯀ ꯍꯥꯏ ꯂꯥꯏꯁ꯭ꯔꯝ ꯍꯥꯏꯅꯦꯕ ꯁꯤꯁꯇꯔꯅ ꯎꯠꯂꯤꯕ ꯕ꯭ꯔꯥ ꯃꯈꯩ ꯂꯤꯠꯍꯜꯂꯒ ꯃꯄꯥꯟꯗꯩ ꯃꯦꯠꯂꯗꯤ ꯅꯨꯡꯉꯥꯏꯅꯤꯍꯦ ꯈꯪꯉꯕ ꯑꯩꯒꯤꯁꯤꯗꯤ ꯄꯦꯔꯦꯟ ꯉꯥꯛꯇꯅꯦ ꯈꯪꯉꯕ ꯑꯗꯣ ꯅꯪ ꯌꯥꯝ ꯄꯥꯝꯃꯒꯗꯤꯅꯦ ꯈꯪꯕ꯭ꯔꯥ ꯕꯖꯥꯔꯗ ꯆꯠꯂꯣ ꯃꯣꯔꯦ ꯗꯨꯀꯥꯟꯗ ꯁꯤꯂꯤꯀꯣꯟ ꯕ꯭ꯔꯥ ꯍꯥꯏꯔꯒ ꯊꯤꯌꯣ ꯑꯗꯨꯒꯅꯦ ꯂꯩꯔꯣ ꯑꯗꯨꯒꯅꯦ ꯈꯤꯜꯂꯣ ꯐꯛꯂꯥꯡꯅ ꯅꯞꯄꯣ ꯑꯗꯨꯒ ꯄꯥꯏꯁꯟꯅ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦꯕ ꯅꯣꯏ ꯅꯨꯄꯥꯈꯩꯅꯅꯦ ꯁꯨꯃꯥꯏꯅ ꯉꯥꯡꯉꯤꯁꯦ ꯕ꯭ꯔꯥꯒꯤ ꯅꯪꯒꯤ ꯁꯥꯏꯖ ꯑꯗꯨ ꯍꯥꯏꯁꯦ ꯑꯩ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯃꯌꯥꯝ ꯇꯤꯟꯅꯔꯤꯀꯣ ꯃꯌꯥꯝ ꯇꯤꯟꯅꯔꯤ ꯑꯉꯥꯡꯁꯨ ꯃꯌꯥꯝ ꯂꯩ ꯃꯣꯏꯐꯥꯎ ꯁꯨꯃꯥꯏꯅ ꯉꯥꯡꯗꯦ
ꯅꯨꯄꯤꯗ ꯉꯥꯎꯖꯕ ꯍꯥꯏꯗꯤ ꯅꯨꯄꯤꯗ ꯌꯥꯝ ꯄꯥꯝꯖꯕ ꯅꯨꯄꯤ ꯅꯨꯄꯤ ꯃꯑꯣꯡ ꯃꯇꯧ ꯄꯥꯝꯖꯕ ꯍꯣꯏ ꯅꯨꯄꯤ ꯑꯣꯏꯅꯤꯡꯕ ꯃꯣꯏꯅ ꯐꯥꯎꯕꯅꯦ ꯁꯤꯒꯨꯝꯕ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯁꯤꯖꯤꯟꯅꯗꯦꯕ ꯈꯪꯉꯕ ꯁꯨꯃꯥꯏꯅ ꯀꯃꯦꯟ ꯄꯤꯔꯤꯕ ꯃꯌꯥꯝꯁꯦ ꯅꯨꯄꯤ ꯔꯦꯁꯄꯦꯛ ꯇꯧꯗꯕ ꯉꯥꯛꯇꯅꯦꯕ ꯏꯚꯟ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯅ ꯌꯥꯝꯅ ꯐꯖꯅ ꯑꯗꯨꯝ ꯉꯥꯡꯅꯩ ꯑꯩꯒꯤ ꯇ꯭ꯌꯨꯁꯟ ꯁꯥꯇ꯭ꯔꯁꯨ ꯂꯩꯌꯦꯀꯣ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯍꯧꯖꯤꯛꯄꯨ ꯑꯗꯨꯝ ꯄꯨꯔꯥ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯑꯣꯏꯈꯤꯕ ꯀ꯭ꯂꯥꯁ 11 12 ꯀꯥꯕ ꯑꯗꯨꯝ ꯂꯩ ꯃꯣꯏꯅꯁꯨ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨꯝ ꯍꯥꯏꯌꯦꯀꯣ ꯑꯗ ꯅꯪ ꯁꯨꯃꯥꯏꯅ ꯑꯣꯏꯒꯦꯁꯨ ꯑꯗꯨꯝ ꯑꯣꯏꯌꯣ ꯕꯠ ꯂꯣꯏ ꯇꯥꯛꯑꯦꯕ ꯂꯣꯏ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯍꯟꯕꯁꯨ ꯃꯌꯥꯝ ꯂꯩꯌꯦ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯛꯄ ꯑꯣꯖꯥ ꯃꯌꯥꯝꯁꯨ ꯂꯩꯌꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯂꯦꯡꯒꯥꯁꯨ ꯂꯣꯏ ꯂꯩꯌꯦ ꯕꯠ ꯍꯥꯏꯅ ꯀꯅꯥꯝꯇ ꯁꯨꯃꯥꯏꯅ ꯉꯥꯡꯅꯗꯦ Nabi nang warise. What is Nabi? ꯂꯦꯞꯇꯟ ꯁꯟꯒꯥꯏ ꯃꯔꯤ ꯌꯥꯎꯗꯕꯤꯗ ꯅꯞꯄꯗꯣ ꯑꯗꯨꯒꯤ ꯑꯣꯏꯅ ꯔꯤꯚ꯭ꯌꯨ ꯇꯧ ꯑꯩ ꯉꯁꯥꯏꯗꯣ ꯃꯣꯔꯦ ꯗꯨꯀꯥꯟꯗꯩ ꯃꯥꯁꯨ ꯂꯩꯔꯝꯒꯅꯤ ꯂꯦꯞꯇꯟ ꯁꯟꯒꯥꯏꯗꯣ ꯃꯥꯁꯨ ꯃꯔꯤ ꯌꯥꯎꯗꯕꯤ ꯅꯞꯄꯤꯗꯣ ꯂꯩꯔꯝꯒꯅꯤ ꯃꯥꯁꯨ ꯇꯧꯔꯝꯒꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ Nupa piro. ꯅꯨꯄꯥꯅꯦ ꯃꯥ ꯍꯥꯏꯁꯦ ꯃꯔꯤ ꯌꯥꯎꯗꯕꯤꯗ ꯅꯞꯄꯗꯣꯒ ꯍꯥꯏ ꯃꯥꯁꯦ ꯌꯥꯝ ꯈꯪꯉꯦ ꯁꯤꯂꯤꯀꯣꯟ ꯃꯔꯤ ꯌꯥꯎꯗꯕꯤꯗ ꯅꯞꯄꯗꯣ ꯃꯔꯤ ꯌꯥꯎꯗꯕꯤꯗ ꯅꯞꯄꯗꯣ ꯁꯤꯂꯤꯀꯣꯟ ꯕ꯭ꯔꯥ ꯀꯧꯕꯅꯤꯀꯣ ꯑꯗꯨꯗ ꯅꯞꯄꯗꯣ ꯃꯤꯉꯣꯟꯗ ꯕꯖꯥꯔꯗꯒ ꯑꯟꯇꯤ ꯃꯔꯤ ꯌꯥꯎꯗꯕꯤꯗ ꯅꯞꯄꯗꯣ ꯑꯝꯇ ꯂꯩꯒꯦ ꯍꯥꯏꯔꯤꯅꯣ ꯑꯩꯁꯨ ꯁꯤꯂꯤꯀꯣꯟ ꯍꯥꯏꯌꯣ ꯇꯜꯂꯤꯉꯣ ꯅꯣꯏꯁꯦ Yang kangman nupa oraga. Ay bukan di pasana. Piraki miji piraki haide. ꯑꯩꯈꯣꯏ ꯁꯥꯏꯒꯤ ꯑꯝꯇ ꯂꯩꯌꯨ ꯇꯨꯃꯤꯟꯅ ꯁꯤꯗ ꯅꯣꯏ ꯁꯥꯏꯒꯤ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯃꯥꯡꯗ ꯐꯣꯡꯗꯣꯔꯛꯀꯅꯣ ꯅꯣꯏ ꯁꯤꯁꯦ ꯅꯪꯒꯤ ꯐꯣꯟꯗꯣ ꯄꯥꯏꯔꯒ ꯃꯤꯅ ꯌꯨꯇ꯭ꯌꯨꯕ ꯑꯇꯩꯁꯨ ꯌꯦꯡꯉꯝꯒꯅꯤ ꯅꯥꯎꯕꯤ ꯋꯦꯜꯗꯤꯡ ꯁꯔꯚꯤꯁ ꯍꯥꯏꯁꯦ ꯍꯥꯎ La taurase. Pung kaya tayo guys. ꯑꯩ ꯍꯥꯏꯒꯦ ꯃꯥꯏꯁꯦ ꯅꯥꯎꯕꯤ ꯋꯦꯜꯗꯤꯡ ꯁꯔꯚꯤꯁ ꯍꯥꯏꯁꯦ ꯃꯥꯏ Dore. 351. Pung mai da la bera kaso. दुकान चलो प्रिया याम फई याम फजई यामना टेलेंटेड ओय है ब्रागी वीडियो सेमा कई टेलेंटेड ओय दोरीगे अदुबो हाइड्रसु लोय खंगरबा ngaktani noido noigumba sanga chawa mi sigumba gi wari watai mayam sanabati loy ma khangarammani akhoi khangakte aigumba khangakta mi su mayam leramni aigi di sengna nupi gi matangda sunatana ko aigi career gi da su ko yamna kaisu khangakte ba hajiktabu aigi ahal laman adum haidi akhoi gi sir gumba oza gumba mayam guide gumba tobi bagi khangbane ba aigi lai career gi matang adai sigumba nupi gi matang na aina sana phone ga pairaga net ka taw um thijan jabdo adai khangjarakpane matam thaina ngai matam da di kaisu phone do pairakte da nai so Yes. Haidemi bomsa Karamba. असेंबा मीगस ओई माले माइसे फोटो डायरेक्ट हापके न फेसबुक दे येंगा फ्रेंड ओइजो अनफ्रेंड तौथो सिस नुपागी सु करम्बा अंडरवेयर यूज तौबना कंफर्ट ओइगदबा गे हाइबदो ब्लॉग अमदा सेव मो है अदुदि नंग नोइना ने चैनल दा होय इनवाइट तौगे नंग से को खाइदेमी बुमचा ओगो नंग कंफर्टेबल ओइ हाइबा मा लोय पोरो होगा एगी चैनल सिदा ने हमरा नंग दिस नंग का हाइनी फमगा ने फजा नोइना वारी सारो अदुगुमदो ते अखोय खंगद्रे अबेंसन मकुंगा हाइ लाइक मणिपुर से याद्रेने अदुनने रेप केस हेली से हाइ नतेबा नोइ नोइगी मी की मेंटालिटी की मखा पोले हाइबनिदा रेप अदु तु काना जे Yam hawe hai thumaya. अदु मैं वीडियो से इसा दलो छल लगे दुगा मसाइगी वीडियो खरपगी ममांगदा आइना पनगिरो फेस वाश का टोनर गदो नसिगी दे वीडियो से इसा दलो छल लगे वीडियो से नुंगाइ बिरागदी प्लीज कीप अ लाइक अदुगा सब्सक्राइब तो बिरामो अदुगा होय हेड कमेंट्स पाबस तुम नुंगाइ बजाने हाइदि अहा बने भाई हेड कमेंट्स आइ पाइ अदो मथांग नोइ हाइदि खागा याउबी तारे हेड कमेंट्स जो हाइदि मु इसा पानु na bana hapchat हप्चरिने अदो आइदि हेड कमेंट्स दि को याम कना कछु पादे को हमरा हाइ नुसिना बिबि नुसिना बिबिरपदो अदुगुमने अदुगा नसिगी वीडियो से साजे लोइ छल लगे बाय बाय bye bye. Bye bye. बाय